혹시 뭐 하게 들만해 까리 야우 그때 어떠시 하글로네 이제 가시 비나본 작게 신랑 강이 내들어 아송알리지부 버스 드라이버 복좀 하글랑기로이 따닝디 하글로네 타이나 코이나 작게 더 원룸이 떠디네 순간세 시대 현상 같은 님 통물로는 헤이 이때 뭐 그다 뭐 저거 공강도 이제 낭나나도 따들어 아송한나 하글라게 더도이노 헤이 tumbayang pamade nito paikada number chichilaw phangaido adunabu ai thabak tawge haidena number yam phangba nangna pusilaga aini nungaina phamdana chari sidi hai hogolomi migi nungai jabadane yam disturb tawrakanu ko hogolomi itemira breakfast ka semba loi ramani isina korane me mau yai ma Dari nama. Ini itu kau resume. Isina bugda possessing lo shura ba. Sure. Amda watare. Ai na ngarang lerak pa mayum du de hap khrbo. Hap kre. Ado mi chak thong na ba bon yawi dubu. Inna mama tomda thonga saga da banata dubu. Mado noina khangloi ne. Maitai khoidi ngari yaudra badi chaba hiroi ne. Maitai gi ngari ga yongchak ka haine ribne. Plastic na padana yongra manam gamta namdara Akoina cha nung breakfast lo resi phawba Nanau bi aphau bi sina hujik phawba hogatri se uredana Masangam da bazalane Hey nang tang biru so Kari na ba kai na changni na bora zaraga mattan tan hogatri ne As Chani na sibu Kanano lisano ni sibo He cha doina loli ne kai dorage Oh akhoi chena lonba cha hoire aidi noina nawpana inama sakadore haibeduda mana loli boy khalure haisu haibani hausu hakhidri da ko sangom leitaba sunate chini leitaba sunate ai ba inaw na nganta hogalaga lomba di kai doba cha thak pai se akhoi gi ina nate aduga ne aidi thaksu thakte Oh ichena thakte haidana yum sida leba mi singsi usi thawoida dana tawrini ne pangcha charaga paktak ta thaga leiba yaba mi do ai khoidi nati haijadara sune ai imung sigi thabak tokboda yamna section ba mini ithak thongba singna kari haikini na yam kizaba mini Oh cheksale ne chani na mahi irang helanga dana chakhata ba imungi sa dawna masini ne He kari gino nangna ai bu sakhata ba kaina third class ke certificate pai ba nangna ai bu sita ba yabra Hey napunsida manipur wa malanda be maitero ndagi hena atopa lon ngamba ngamda be kanade mi gi horapam haibese wangang sangang na takpani ni ibe ma nangi seibu lawai ni haibegi mawong ni ne ha lawai ni haibegi mawong ne ba kaino iche nango lekte ileidia ai khoi di haijade iche dawna nabu phataba mi do ai khoi di nati mase ai wat sita bai wani mase nana mase khoi bani ai wat ila ka ga do mase ai gi mase malaya hey kai da to ra sibo mase ila ka ga do kai da sibo thadok nong ne kai no ne ba sibo kai gino mi nama inause mi yam sitte ni lo basabu lawai ni pida lo basani thakta pida hai dei ne ma iche na ise yam hantana khale ai bu third class ki certificate pai bi kaina Priyanka nakhoi ni da tumin lei khomi tumin lei yoi sia drabo Kedorusia khanagi to mero As parak tai nang jijo Priyanka imung amada leimina ba haibase khada ganu ngangla ganu yaba nate adubu aina nakhoi da tatna haibawa nakhoi ni he kaukthoni base kari gino ba ha hayo aina haibawa nakhoi ni he kaukthoni base kari gino mi Priyanka nasi da lale na kuramo aina haise na wandani nasi da lale na kuramo chalo kuramo Malaya matak thong ba haibasidi makha thababu nungsiba haigadabani thaksi kasi leiba imung haibasidi ne isagi phibam amadi saktam khangna hingadabani matungda amuk khanaganu ko nama Priyanka ichena ahen bo wakra haikre nang ai bu warau ganu ko
ꯁꯦ ꯃꯣꯏꯁꯦ ꯈꯟꯅꯔꯝꯃꯤꯔꯣ ꯃꯥ ꯍꯧꯔꯛꯏꯉꯅꯤ ꯃꯁꯤ ꯃꯥ ꯍꯧꯔꯛꯏꯉꯅꯤ ꯃꯁꯤ ꯐꯥꯛ ꯂꯧꯊꯥꯗꯅ